haya ali haya ali hai sadi haya ali haya sadi hai ini haya haya ali haya vida haya vida hai haya ali hayali hayali masih kau nung poro nung yai paro poro mithabi kisan dapat hawalan dapat kawai pisat na masata dapat yai paro poro mitse masika salai pun mai kai jadi lepak biar tak guna na paling magi betul pagi Jawa kun musibah buta gani hailna apa maksudnya lembir dari bayam nama apa masalah pun mai kai kari kan diterbaina paling Jawa pun bantau Jawa pun dari nahanung matan secara pak paling patat ingat matungin na masih koro nong le nong asidi koi nu thada pupa angan nawagi mako macet lon tai bang macet lon kari nong hai bedugi matanda paling di mana yawa ko tentu hai dana koi maya tan bibir ko na lepak yang mana kau berpendapat lepak kau ini mesti mayai na kan menangan betul pengang hu betul pengang hu kita pengang hu kita yelam manggam pulang tak kah pada lepak pulang betul tahu pembesar pan berapa tahu homosa untuk isu ikilan yang jauh betul Lala pada napi yo pada kandio hai na tim lain masih boleh lepak untuk nyambu kubak sandu tarago itu kai de sing kunin di program dia poinu hai badi tarino hai bada poiba hai chatok ba hai poire hai badi poi chatle poire lam poi ba hai bade lam da poi na chatna leiba mayum ling da ba akak na ba mayum ni hai dana leirak tra ba taiwan gi yumba lon thado adana ko chatna lei ko lam poi ko lam poi ba gi lam poi ba hai sanyas to ba kumna maktagi taiwan gi yumba lon chatna lon thado dana kuyum paramamada tamsandana leibatuwe koina sanyasi haiba adumai dawdana ai kuyusu lampoiba haibase pai hairam aduna poiba haibadi chathopa haibane aduna nahan mong wakching thadagi horpa mathang kumja langai simatuna thabum tara ni tuigi yawa pok mathang lakpase masida taibangi yumba longi angan naupura padasu balempi buk nungda siyon lara nungda sanna angan nawana
ꯂꯩꯔꯛꯄꯗꯣ ꯃꯗꯨꯁꯨ ꯄꯣꯏꯅꯨ ꯊꯥꯗꯗꯤ ꯇꯥꯏꯕꯪꯗ ꯐꯥꯎꯔꯦ ꯐꯥꯎꯔꯛꯄꯗꯨꯕꯨ ꯀꯔꯤ ꯀꯧꯔꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯧꯗ ꯄꯣꯛꯂꯛꯄꯗꯣ ꯄꯣꯏꯅꯨ ꯍꯥꯏꯅ ꯀꯧꯔꯦ ꯅꯨꯒꯤ ꯅꯨꯔꯝꯗ ꯀꯣꯏꯊꯣꯔꯛꯄ ꯇꯥꯏꯕꯪ ꯊꯋꯥꯏ ꯍꯛꯆꯥꯡꯅꯦ ꯀꯔꯤꯒꯤ ꯃꯄꯨꯒꯤ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯤꯟꯊꯥ ꯄꯥꯡꯅꯅꯕ ꯊꯣꯔꯛꯄꯅꯦ ꯑꯗꯨꯒꯤꯗꯃꯛ ꯄꯣꯏꯅꯨ ꯊꯥꯗ ꯑꯉꯥꯡ ꯄꯣꯛꯏ ꯍꯥꯏꯗꯅ ꯇꯥꯏꯕꯪꯒꯤ ꯌꯨꯝꯕꯥꯜꯂꯣꯟꯒꯤ ꯂꯤꯛꯂꯝ ꯂꯤꯔꯛꯄꯗ ꯂꯤꯇꯥꯏ ꯂꯩꯌꯦ ꯌꯥꯋꯥ ꯋꯥꯍꯩꯗꯤ ꯄꯣꯏꯅꯨ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯣꯛꯄ ꯍꯥꯏꯕ ꯅꯠꯇꯦ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯄꯣꯏꯅꯨ ꯊꯥꯗ ꯂꯣꯏꯅ ꯄꯣꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯄꯣꯏꯅꯨꯗ ꯄꯣꯛꯄꯒꯤ ꯃꯔꯝ ꯑꯃꯈꯛꯁꯦ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯏꯕ ꯂꯣꯏꯀꯥꯡ ꯊꯥ 12 ꯊꯣꯛꯂꯛꯏꯕꯁꯦ ꯑꯉꯥꯡꯒꯤ ꯅꯧꯄꯨꯔꯛꯄꯒꯤꯗꯨꯒ ꯃꯥꯟꯅꯅ ꯁꯦꯝꯃꯒ ꯄꯥꯏꯕ ꯁꯦꯝꯃꯝꯃꯤ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗꯨꯗ ꯂꯥꯛꯑꯒ ꯍꯥꯏꯖꯩ ꯑꯗꯨꯅ ꯄꯣꯏꯅꯨ ꯊꯥꯗ ꯄꯣꯛꯄ ꯑꯉꯥꯡ ꯅꯋꯥꯁꯦ ꯃꯥꯗꯤ ꯀꯩꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯀꯣꯏꯕ ꯂꯪꯕ ꯌꯥꯝ ꯄꯥꯝꯃꯤ ꯀꯣꯏꯆꯠ ꯆꯠꯄ ꯈꯣꯠꯄ ꯃꯐꯝꯗ ꯂꯩꯕ ꯅꯠꯇꯕ ꯑꯐꯕ ꯆꯠꯄ ꯃꯐꯝꯗ ꯆꯠꯄ ꯀꯣꯏꯆꯠ ꯆꯠꯄꯁꯤ ꯌꯥꯝ ꯄꯥꯝꯕ ꯃꯗꯨꯗꯤ ꯑꯩꯅ ꯀꯔꯤ ꯃꯥꯅ ꯀꯔꯤ ꯍꯥꯏꯗꯅ ꯈꯤꯗꯥꯅꯕꯁꯨ ꯄꯥꯝꯒꯜꯂꯦ ꯃꯤꯅ ꯈꯖꯤꯛꯇꯪ ꯍꯦꯟꯈꯤꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯂꯩꯇꯥꯕ ꯉꯝꯗꯕ ꯃꯁꯤꯅ ꯑꯐꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯇꯥꯔꯗꯤ ꯑꯔꯠꯄ ꯑꯣꯏꯕ ꯈꯨꯃꯥꯡ ꯆꯥꯎꯁꯜꯂꯦ ꯃꯤꯅ ꯅꯍꯥꯟ ꯃꯈꯩ ꯔꯦꯡ 1 ꯇꯥꯗꯅ ꯂꯩꯔꯝꯕ ꯑꯉꯥꯡꯗꯣ ꯃꯊꯪꯗ ꯃꯥꯁꯤ 2ꯗ ꯍꯦꯛ ꯍꯟꯅꯔꯛꯄ ꯃꯇꯝꯗ 1 ꯆꯠꯈꯤꯕꯗꯨ ꯃꯥ ꯈꯥꯡꯕ ꯉꯝꯗꯅ ꯂꯥꯏꯔꯤꯛ ꯕꯔꯥ ꯄꯥꯗꯅ ꯇꯧꯗꯅ ꯍꯦꯛꯇ ꯑꯃꯨꯛ ꯊꯪꯅꯕ ꯃꯊꯪꯒꯤ ꯆꯥꯡꯌꯦꯡ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯀꯣꯛ ꯊꯣꯡꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯛꯈꯤ ꯌꯨꯝꯂꯣꯟꯅꯕꯅ ꯏꯪꯅ ꯆꯤꯛꯅ ꯇꯞꯅ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯅ ꯂꯩꯔꯤꯕꯁꯦ ꯑꯩꯒꯤ ꯌꯨꯝꯗꯗꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯈꯠꯅ ꯆꯩꯅꯅ ꯂꯩꯌꯦ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯈ꯭ꯔꯦꯗꯀꯣ ꯍꯥꯏꯗꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯑꯗꯤ ꯃꯥꯒꯤꯗꯨ ꯇꯥꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤꯁꯨ ꯐꯔꯦꯅꯦ ꯑꯗꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯄꯂꯦꯝ ꯏꯃꯥꯅ ꯄꯤꯕꯤꯕ ꯄꯟꯊꯧ ꯏꯄꯥꯅ ꯍꯥꯞꯄꯤꯕ ꯇꯥꯏꯕꯪ ꯃꯇꯤꯛ ꯃꯌꯥꯏꯗ ꯊꯝꯃꯝꯃꯤꯕꯁꯤꯡꯁꯤꯗꯤ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯣꯔꯛꯑꯣ ꯍꯥꯏꯕꯅꯤ ꯄꯣꯖꯤꯇꯤꯚ ꯋꯦ ꯅꯦꯒꯦꯇꯤꯚ ꯋꯦ ꯅꯠꯇꯦ ꯑꯗꯨꯅ ꯄꯣꯖꯤꯇꯤꯚ ꯋꯦꯗ ꯄꯔꯤꯡ ꯄꯊꯥꯞ ꯆꯨꯝꯅ ꯑꯐꯕ ꯃꯥꯏꯀꯩꯔꯣꯝꯗ ꯄꯣꯔꯛꯄ ꯇꯥꯔꯒꯗꯤ ꯃꯤꯅ ꯈꯖꯤꯛꯇꯪ ꯍꯦꯟꯈꯤꯕꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯕꯒꯤ ꯊꯃꯣꯏꯗꯣ ꯑꯐꯕ ꯍꯥꯞꯆꯤꯜꯂꯗꯤ ꯐꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯄꯣꯠ ꯃꯤꯒꯤ ꯃꯄꯣꯠ ꯑꯩꯒꯤ ꯏꯄꯣꯠꯅ ꯃꯥꯒꯤꯗꯒꯤ ꯍꯦꯜꯂꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯟ ꯑꯩꯒꯤꯅ ꯐꯩ ꯑꯗꯨꯝ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯃꯁꯤꯁꯨ ꯑꯐꯕꯗ ꯁꯤꯖꯤꯟꯅꯔꯗꯤ ꯏꯃꯥ ꯂꯩꯕꯥꯛꯇꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯂꯝ ꯂꯩꯇꯦꯌꯦ ꯑꯩꯒꯤ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯩ ꯄꯟꯊꯧ ꯏꯄꯥ ꯅꯨꯡꯁꯤꯕꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯑꯃ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇꯦ ꯑꯩꯒꯤ ꯏꯄꯣꯠꯅ ꯃꯤꯉꯣꯟꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯅ ꯈꯟꯕꯗꯣ ꯑꯐꯕꯗ ꯍꯦꯛ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯃꯥꯂꯦꯝ ꯂꯩꯅ ꯂꯨꯝꯕꯔꯥ ꯄꯂꯦꯝ ꯏꯃꯥꯅ ꯃꯍꯦꯜꯂꯦ ꯄꯟꯊꯧ ꯏꯄꯥꯅ ꯅꯣꯡꯗꯣꯟꯅ ꯋꯥꯡꯕꯔꯥ ꯄꯟꯊꯧ ꯏꯄꯥꯅ ꯃꯋꯥꯡꯉꯦ ꯍꯥꯏꯅ ꯁꯩꯊꯥꯔꯝꯃꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯐꯠꯇꯕꯗ ꯌꯦꯡꯕ ꯌꯥꯗꯦ ꯑꯐꯕꯗ ꯑꯐꯕ ꯂꯣꯝꯗ ꯂꯩꯁꯜꯂꯒ ꯌꯦꯡꯉꯣ ꯑꯗꯨꯅ ꯑꯩꯒꯤꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯃꯝꯕ ꯂꯩꯔꯗꯤ ꯑꯉꯥꯟꯕꯁꯨ ꯂꯩ ꯑꯉꯥꯟꯕ ꯂꯩꯔꯗꯤ ꯑꯃꯝꯕꯁꯨ ꯂꯩ ꯍꯥꯏꯕꯒꯨꯝꯕꯗꯅ ꯏꯊꯥꯅꯗꯕꯁꯨ ꯃꯔꯛꯇ ꯌꯥꯎꯔꯛꯑꯦ ꯑꯗꯨꯒꯤ ꯃꯊꯛꯇ
ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯗꯅ ꯏꯊꯟꯇ ꯅꯥꯄꯟ ꯀꯥꯍꯟꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯛꯄꯁꯨ ꯌꯥꯎꯋꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯊꯥꯖꯤꯟꯒꯗꯕꯅꯤ ꯄꯨꯟꯁꯤꯟꯒꯗꯕꯅꯤ ꯃꯗꯨꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯗꯣ ꯑꯗꯨꯅ ꯃꯥꯒꯤ ꯑꯉꯛꯄ ꯃꯇꯤꯛ ꯃꯌꯥꯏꯗꯤ ꯄꯣꯏꯅꯨ ꯊꯥꯗ ꯄꯣꯛꯄꯗꯤ ꯄꯂꯦꯝ ꯁꯤꯌꯣꯝꯅꯨꯡꯗꯒꯤ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯄ ꯃꯇꯝꯗ ꯄꯤꯇꯥꯏꯕꯤ ꯈꯣꯡꯗꯥꯏꯕꯤ ꯄꯂꯦꯝ ꯏꯃꯥꯅ ꯌꯥꯔꯗꯅ ꯃꯍꯥꯛꯄꯨ ꯂꯧꯔꯛꯄ ꯃꯇꯝꯗ ꯊꯥꯅꯨꯡꯗ ꯄꯣꯜꯂꯛꯄ ꯃꯇꯝꯗ ꯃꯥꯂꯦꯝ ꯂꯩꯗ ꯇꯥꯔꯛꯄꯗ ꯃꯥꯂꯦꯝ ꯏꯃꯥꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯃꯄꯥꯔꯤꯅꯤ ꯃꯃꯧꯅꯤ ꯍꯥꯏꯗꯅ ꯊꯥꯒꯣꯜꯂꯦ ꯂꯨꯅ ꯆꯥꯅ ꯇꯧꯏ ꯑꯗꯨꯅ ꯄꯣꯏꯅꯨ ꯊꯥꯗ ꯄꯣꯛꯄ ꯑꯉꯥꯡꯗꯤ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯏ ꯌꯦꯛꯅꯕ ꯃꯤ ꯍꯥꯏꯅ ꯈꯜꯂ ꯐꯥꯎꯕ ꯌꯦꯛꯅꯕ ꯃꯔꯛꯇ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯃꯤ ꯌꯥꯎꯔꯝꯒꯅꯤ ꯑꯁꯤꯒꯨꯝꯕꯗꯅ ꯇꯧꯕ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯃꯄꯣꯛ ꯑꯣꯏꯌꯦ ꯅꯨꯡꯁꯤꯃꯟꯗꯅ ꯊꯔꯣꯏ ꯑꯍꯥꯝꯕ ꯐꯥꯎ ꯄꯤꯖꯩ ꯍꯥꯏꯕ ꯃꯤꯁꯛꯇꯣ ꯑꯣꯏꯌꯦ ꯍꯥꯏꯗꯅ ꯄꯂꯦꯝ ꯏꯃꯥꯅ ꯇꯥꯛꯄꯤꯕ ꯌꯥꯎꯋꯥꯅꯦ ꯅꯨꯡꯁꯤꯃꯟꯗꯅ ꯊꯔꯣꯏ ꯑꯍꯥꯝꯕ ꯐꯥꯎ ꯄꯤ ꯊꯔꯣꯏ ꯑꯍꯥꯝꯕꯕꯨ ꯃꯤꯉꯣꯟꯗ ꯆꯥꯎꯅ ꯄꯤꯒꯗ꯭ꯔꯅꯤ ꯑꯗꯨꯕꯨ ꯄꯤꯖꯕ ꯄꯤꯖꯅꯤꯡꯉꯥꯏꯗꯤ ꯂꯩꯔꯛꯇ꯭ꯔꯕ ꯁꯤꯁꯨ ꯆꯥꯎꯄꯤꯗ꯭ꯔ ꯊꯔꯣꯏ ꯑꯍꯥꯝꯕ ꯐꯥꯎ ꯄꯤꯖꯩ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗ ꯊꯣꯛꯀꯅꯤꯅꯦ ꯄꯥꯔꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯃꯄꯣꯛ ꯑꯣꯏꯒꯜꯂꯦ ꯃꯔꯝꯗꯨꯅ ꯍꯌꯦꯡꯒꯤ ꯍꯪꯆꯤꯠꯀꯤ ꯃꯁꯦꯝꯒꯤ ꯌꯥꯝꯅ ꯀꯟꯅ ꯈꯟꯗꯅ ꯃꯗꯨꯗ ꯂꯤꯛꯁꯟ ꯈꯣꯠꯆꯟꯗꯅ ꯇꯧꯕ ꯃꯤ ꯅꯠꯇꯦ ꯑꯔꯩꯕꯗꯨ ꯆꯥꯊꯣꯛꯄ ꯅꯨꯡꯉꯥꯏꯕ ꯑꯗꯨꯅ ꯃꯤꯒꯤ ꯑꯋꯥꯕꯁꯨ ꯊꯣꯏꯅ ꯎꯗꯦꯅꯦ ꯃꯥꯁꯦ मागी फिल्म सेम्नुको होनरिङैदा माना खल्ले नुंगाइबा हाइबसे आई मयामसे सिना आई मयामसिना फरादि लोइ फरनि आई मयामसिना फलक्रगदे कोदि फररोयबा अदुगि हानबा फनबो होनगदबजे आइने हाइना कन्बा मिताने मसिना मागी मपोक मसने मसिगी तुंगदा अमुक अइखोइना खेनगदबदि पोइनु थादा पोपा अंगांग नवादी मागी पुंसिगी मपुमान पिरक्पा ताइबंग सहीदा कया तारकपदा कया ताइनरकपदा लांगफम ओइदो मिपुम पुलिंगी मानदे मागी थाजन बतुंगना सही खेनरगी पोपा मतंदा अयु पोपा नुंगिल पोपा नुमिदान पोपा नोंजाई पोपा नोंगालंदाई पोपा की मतुंगना माके लांगफम खेनरगी कयोलमगी मनुंगल लाइबा कोरो अहुम कोरो करे छे मनुदा पोप की मनुमिना खेनरगी याम खेनने खेनबा मयाम लैजरगसु हाइबा पोइनु थागी थादत असि येंग जना इकोइना करीदा कमाई तौरकदगी मादे करी लांगफनेरकदगी मादे निपान तारक मशीन सिंसे मसीदा सेक्शन दुगत सही निपान सुबह तरा निपान कुनिपान कुंथा निपान ने कुनिपान जानगई निपान कुनिपान हुंगा निपान आइतले सिंबा निपान तारक सिंसे मसीदा माकी लांगफम लेगल्ले मरमदुना निपान तारक त्रिंगैदा निपान चंगपा होरपा निपान मपुंग फारक्त्रिङै नत्रगा निपान तारक्त्रिङैदो अदुगी मतंदुदा खुलु लायदा अवाबा अनाबे थोरकनुदि यारोय लैरमदुनि लायना लांथोकपा ngamba ओइदि हाइदना पांगल
नुमिदांग ओइरगनो यारोय कोरो नुमिन थोरक्तना नुमिन ओइरगनो यारोय आइगी तौबा याबदि करिनो हाइबदु नुमिदांग अकीबा अखंबा अमम मरदने ऐसे माइ पा नबा मायोक नबम नंबर कोई को बले तो हाय न कुरुंगदा बले नुमिदांग लाखो अदु नुमिदमत्ता matang sida palen di mana takwi badi lang phang la ka do le hai na khalla di pantau na pa de nan du na do di pa de do wo adu lung di usin tau di ya hai na le na na u na makan di usin lai de na thau du lung da do usin lai ni na tau di ya mo mo ಅದು ಒಳಗಡೆ ಮಾಫಿ ಅವ ಅನ್ನೋದು ಹಂಗಬಸು ಹಂಗಬದ ಬಾಂಧವನಿ ಅದನ್ನ ಮಸಿಗೆ ಮಗತ್ತ ಕೊಯ್ನು ಥಾತ ಕೋಪಮಿಗಿ ಮಚ ಮಸು ಮಾನದೆ ಕೋಲಗ ಲೈಬ ಮಾಗಿ ಮಖಾ ಥಾನ ಲೈಬ ಮಾನ ಯುಂಗುಲೆ ಒಯ್ರಬ ಅದುಗುಂಬ ಮಾಗಿ ಹಿಂಗೋದ ಪಂಥೌ ಮಮ್ಮ ಸಂದ ಪಲೆ ಮಮ್ಮ ಸಂದ ಹೈರಾಂಗ್ ಲೈರಾಂಗ್ ಆಬಯ್ಯ ನಾವು ಚಲ್ಸು ಕುಂಜನಲ್ಲ ಮಹಾತ್ಮ ನತನ ಮಹಾಕಿ ಮಚಾ ಮಸಿಸಿ ದುಮಾನ ಯುಂಗುಲೆ ಒಯ್ರದಿ ಮಾನ ಕೋಲಿನೇಬ ಅದುನ್ನ mapung oiba panggal di mamuda sagat kadoyne marumda tayatay na masama su sina to ko patasi ko sera gazu poinu thada ko pamina nungule oiba budi magi mayuda warak haijan nambodri taibang na sana daba koyung koyrang hai oiba haijan nambodri mayamna hai manna ba hai ne se asigi papi lairang latta kai manna khoida na badela kai lairang mo uju kune yuktaru tawi karandu mujagi na pada nana lai tobi terkendali dari medan malu terlindungi. Karena kumpulan harga ya terkendali sini orang beri lakoni kurunai masih bukan kata dulu ya dia. Aduh bu, sini Taiwan nyawane paling di mana tapi beri mana enggak tahu pun di mana Taiwan ini ne, kuy lagi ne, ayi ini naik beri Taiwan na kaya. Lam khai taibang na khai bani migi min marata kamut taibang na khai bani palen ni ma pantawi pagi na din mapali ngang na mabong ngang na aduna malen da hoba hai le pati ma ay migi naidan na ko yung takat piyay palen ni man taki dalam na takhil le terpilih terkeliling tentu semua bukan masih nama ki manglung sesuatu ini hai koi nu thada pokok ini mapope tayo di angan nomor kedua aduna maki pagnaba mai kaidi kadu oigani haibada nompok ne chinkai ne awang ne mai kai thong se pagnai chai ka bangatan dai bangatan machudi kari ma set kani ingani maga pak pangiba chai di machudi angu machuja mangudadi taru taranba ango machu pagnai natragana lai machu da awaw
ꯑꯗꯨꯒꯨꯝꯕ ꯃꯆꯨꯁꯦ ꯃꯥꯅ ꯊꯕꯛ ꯆꯠꯊꯣꯔꯛꯄꯗ ꯁꯦꯠꯄ ꯏꯟꯕꯗ ꯀꯥꯟꯅꯩ ꯃꯁꯤꯒꯤ ꯑꯉꯧꯕ ꯀꯔꯤꯒꯤ ꯄꯛꯅꯕꯅꯣ ꯂꯩ ꯃꯆꯨ ꯀꯔꯤꯒꯤ ꯄꯛꯅꯕꯅꯣ ꯃꯁꯤꯒꯤ ꯇꯣꯉꯥꯟꯕ ꯑꯃꯃꯨꯛ ꯂꯩꯇꯦ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯥꯡꯉꯅꯤ ꯁꯝꯖꯤꯟꯁꯦ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯃꯇꯝ ꯂꯩꯕ ꯅꯧꯒꯜꯂꯦ ꯆꯔꯥꯡꯅꯒꯜꯂꯦ ꯂꯩꯇꯥꯒꯟꯗꯦ ꯑꯗꯨꯅ ꯑꯃꯃꯨꯛ ꯈꯟꯕ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯁꯤ ꯌꯥꯝꯅ ꯂꯩꯇꯥꯒꯟꯕ ꯃꯈꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯁꯤꯟꯐꯝ ꯈꯟꯕꯁꯦ ꯂꯨꯅꯤ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯕ ꯊꯣꯛꯂꯦ ꯑꯗꯨꯕꯨ ꯃꯥꯒꯤꯗꯨꯒ ꯃꯥꯟꯅꯕ ꯃꯆꯠꯇꯨꯒ ꯃꯥꯟꯅꯕ ꯃꯑꯣꯡꯗꯨꯒ ꯃꯥꯟꯅꯕ ꯈꯟꯒꯦ ꯍꯥꯏꯔꯗꯤ ꯆꯦꯟꯕ ꯆꯣꯡꯕ ꯄꯥꯝꯕꯅꯤꯅ ꯂꯝꯖꯦꯟ ꯆꯦꯟꯕꯒꯤ ꯊꯕꯛ ꯁ꯭ꯄꯣꯔꯠꯁꯃꯦꯟ ꯀꯔꯤ ꯀꯔꯥ ꯑꯣꯏꯕ ꯌꯥꯏꯅꯤ ꯁ꯭ꯄꯣꯔꯠꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯕ ꯌꯥꯏ ꯆꯦꯟꯕ ꯆꯣꯡꯕꯒꯤ ꯊꯕꯛ ꯀꯌꯥ ꯂꯥꯎꯕ ꯈꯣꯡꯕꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯏ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯥꯎꯟꯁꯔ ꯑꯣꯏꯕ ꯌꯥꯏ ꯌꯩꯕ ꯈꯣꯡꯕ ꯀꯔꯤ ꯀꯔꯥ ꯇꯧꯕ ꯌꯥꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯅꯅꯕ ꯑꯦꯡꯀꯔ ꯑꯣꯏꯕ ꯌꯥꯏ ꯃꯥꯒꯤ ꯆꯥꯟꯅꯕ ꯃꯌꯥꯝ ꯌꯥꯝꯅ ꯆꯥꯎꯔꯦ ꯍꯥꯏꯔꯒꯅ ꯄ꯭ꯔꯁꯥꯔ ꯚꯥꯔꯇꯤ ꯄꯥꯏꯔꯁꯨ ꯌꯥꯏ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯑꯉꯝ ꯑꯊꯧ ꯑꯣꯏꯔꯒꯁꯨ ꯄꯤꯛꯁꯟꯕꯗꯁꯨ ꯌꯥꯏ ꯆꯥꯎꯔꯒꯁꯨ ꯐꯪꯁꯦ ꯑꯗꯨꯝ ꯌꯥꯏꯑꯕ ꯇ꯭ꯔꯦꯠꯇꯨꯒꯤ ꯋꯥꯅꯦꯕ ꯑꯗꯨꯅ ꯃꯁꯤꯗ ꯃꯉꯣꯟꯗ ꯆꯥꯟꯅꯅ ꯊꯣꯛꯏ ꯑꯗꯨ ꯃꯍꯥꯛꯁꯤ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒ ꯀꯔꯤ ꯉꯝꯖꯗ꯭ꯔꯕ ꯌꯥꯝꯅ ꯆꯧꯅ ꯇꯧꯕ ꯌꯨꯝꯗ ꯐꯥꯝ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯉꯥꯅꯨ ꯌꯦꯟ ꯃꯆꯥꯒꯨꯝꯕ ꯑꯄꯤꯛꯄꯁꯤꯡꯁꯦ ꯐꯥꯝ ꯇꯧꯕ ꯌꯥꯏ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯁꯥꯟꯅꯔꯣꯏ ꯑꯣꯏꯕꯁꯨ ꯌꯥꯕ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯑꯣꯏꯕꯁꯨ ꯌꯥꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯕ ꯂꯥꯎꯕ ꯊꯤꯟꯕ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯃꯄꯣꯛ ꯑꯣꯏꯔꯦ ꯀꯂꯥꯕꯨ ꯅꯨꯡꯁꯤꯕ ꯄꯨꯛꯅꯤꯡ ꯅꯧꯒꯟꯕ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯄꯣꯛꯁꯤ ꯄꯣꯏꯅꯨ ꯊꯥꯗ ꯄꯣꯛꯄ ꯑꯉꯥꯡ ꯅꯋꯥꯒꯤ ꯃꯄꯣꯛ ꯃꯆꯠ ꯂꯣꯟꯅꯤ ꯇꯥꯏꯕꯪ ꯃꯁꯦꯟ ꯂꯣꯟꯅꯤ ꯍꯥꯏꯗꯨꯅ ꯄꯔꯦꯡꯕꯥꯅ ꯇꯥꯛꯄꯤꯌꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯍꯩꯔꯁꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯔꯛꯄꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯩꯈꯣꯏ ꯑꯍꯦꯛ ꯌꯥꯎꯔꯛꯄꯁꯤꯡꯗꯣ ꯈꯣꯏꯖꯨꯝ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯉꯥꯛꯄꯤꯔꯝꯃꯣ ꯍꯥꯏꯗꯅ ꯁꯂꯥꯏ ꯇꯧꯒꯤ ꯃꯥꯏꯀꯩꯒꯤ ꯈꯨꯕꯥꯛ ꯆꯥꯅꯧ ꯇꯔꯥꯂꯣꯟ ꯏꯅꯤꯡ ꯀꯥꯏꯗ ꯍꯩ ꯍꯩꯌꯥ ꯍꯩ